Lambi lamang na badagi Kangpokpi district ke manung chanba Gamgiphai tamna changsilluba maitai nupi ama kunithoi suba Assam Rifles ki commandant Colonel Kartik Thapana luchingba Assam Rifles ki team amana kanbangam le haide kunithoi suba AR dagi fangba paw magi matung ina ngase yuk angan bada kanglatombi manaki Gamgiphai da Kotu Women's Wing ge volunteer sing na mioi ani makhoi ge identity na maram oiraga faraga thamle haiba paw ma fangbangam ki paw asi hek fangbaga modbung da leiba kunithoi suba AR ge Colonel Kartik Thapana luchingba team ma changsin ki mafam aduda changsin ba matamda maitai nupi amaga Muslim auto driver ama Kotu Women's Wing na fajinduna leiramba thengna ki mioi ani asi ngarang numidang pung 12 taba aduwaida Gamgiphai area da Kotu ge Women's Wing na makhoi ge identity na maram oiraga fajilambani haiba Kangbangam ki auto driver asigi matung ina maitai nupi adu ima kaithel dagi langjing chatnaba puduna lakhibani adubu lambi lamang na badagi Gamgiphai yawrakhibani hairi mioi animak women volunteer singna faba matamda mayai kaba chinjak sizinarami hairi Colonel Kartik na Kotu Women's Wing ge volunteer sing aduga wari sanaraba matungda mioi ani adu rescue tawraba matung ngase ayuk pung 13 taba duaida Sekmai police station ge officer in charge da sinakre haina Pawasina makhatari Kotu Women's Wing na faruba mioi ani adudi Laishram Lata Chahi Nifu Manga amasung auto driver adugi maming na Hussein Ahmad Ali ni hairi